Sangai quiz leftana paukum thabirактuna thauram asibu mapung phahan biriba mioi singi mafamda sangai quiz ki maikaidagi khwaidagi nungaiba pau tamjaba aduga kanagumbi mioi ama natraga mioi kharagi oina asuki matik nungaiba pau purakpa sangai quiz ki tangkak sing hairagadi tha amagi ahan banung maising de sandok seriba sangai quiz ki tangkak asi oibra haina khanjai maramdi hairiba numit asida hek thangnaba mamangi thada kanana lucky winner oire haiba laukthoksagadoribani aduna sangai quiz ta leptuna saruk yabiduna paukum thabirakpa episode khuding makta saruk yakhiba amadi paukum amadagi tadana sumba mioi singi marakta lottery ocharaga khanjaba lucky winner ngasisu december thagi ahan banung maising asigi oina sandok seriba tangkak asida sungsoi choduna laukthoksigani wapam asigi loinana sangai quiz tabiram libasing taramna oksari kurumjari tangkak asida pujarakliba mamangi tha November thagi aroiba tangkak oiriba sangai quiz samga kunthra mari subagi wahang singadu amuk hana ningsingjaba aduga paukum thamjaba kana asumba paukum haibiraki haiba mathang haijaba loinana tangkak asigi oiba wahang sing sumayam punna khangminaba aduga khwaidagi hena khorang na ngainariba sangai quiz pu thawai yauna yauriba singna kanana haukiba tha November thagi lucky winner oigadore haibagi khoirangba khangningba adu ko ganjaba hairiba singa sina tangkak asigi masang oiba masak singa du oigadoribani ahan basi sangai quiz samga kunthra mari suba mamangi tangkak ta hangjakiba wahang singa do mathang haijarake paukhumsu thamjarake ahan boina hangjakiba wahang adu adjusted gross revenue samna AGR hairiba sikarino handakta Supreme Court na October 13 da AGR issue ga mari leinana pikiba judgment adu review tawbinaba petition file tawkiba telecom operators sing adu karam bano petition sina challenge tawriba sina karidano wahang asigi asumba paukum thamjarake AGR hairiba se Department of Telecommunication na telecom operators sing dagi uses amasung licensing fee oina charge tawriba senfam adubuni October 13 da AGR issue ga mari leinana pikiba Supreme Court ki judgment adubu review tawbiu haiduna petition file tawkiba telecom operator sing adudi Bharati Airtel Vodafone Idea hairiba singa sine aduga makoina challenge tawribana AGR da national income hapsilakpa asibuni ani suboina hangjakiba wahang aduna kuman ningthau thinglo hanbana pangan galan soknage haiduna kuga turel matung inna satkibada pangal singa thengnadringaida mayang ningthau ama lan ngamduna lan phakaya puraktuna konungda yumpham piduna tahanki hairiba mayang ningthau asigi maming kari kobage wahang asige sumba pakum haijarake hairiba mayang ningthau adudi mayang kalisa ningthau kalaras hairiba sine sangai quiz samga kunthra mari subagi oina paukum thabiraktuna saruk yabikibasi punna mioi nipuni thoine makhoi nipuni thoi asigi manungdagi ahan base wahang animaki paukum sumna thabirakiba mioi singadu thamjarake nomai kapam tejendro singjamai wangma khetri lekai mongkhang lambi Imphal East dagini TG Higher Secondary School da tamlibi ningthaujam Marsika Don Bosco High School Fayeng dagi ningthaujam Eliza Devi Lanchen Bisanu angomjam bam Friendship Educational Academy Kurai dagini Sagolban khamnam lerak dagi Asmala amsung Rosni Irengban Maya lekai dagi Melody Shanjam Kerekto mal makhong dagi Romen Maitai Sagolban Tera dagi Somendro Oinam Kerek Maya lekai dagi Thongram Nongpungan bamasung Brojendro Maitai Ningom Thongjaw dagi Waikom Rajen amasung Kaksing Turel Wang maningthau pareng dagi Ganguli Moirangthem hairiba mioi sing asina wahang animaki paukum sumna thabirakiba mioi sing aduni ahan wahangi paukum tamak sumna thabirakiba mioi sing amuk thamjarake singa makam maisnam lekai dagi M Buddha Singh loitang khunau maning lekai dagi maibam yoi hen ba maitai kerau bitra makha lokrakpam lekai dagi lokrakpam subol kerau bitra makha lekai dagi tawrem yai phabi amasung tawrem yai phaba Hairok Bazar dagi Ilangbam Santos Pasoi Partpho Lai Haraubung Manak dagi Hizam Azem Singh Kongbasanam lekai dagi Langgolzam Nanau Laitong dagi Akoijam Brojen Wangoi Wahengbam lekai dagi Wangkai Mayum Arvin Tinungai Awang lekai dagi Hidang Mayum Devdas Teksam Mamang lekai dagi Sonali Thongram Hiang Thang Mamang lekai dagi Moirangthem Nitish Kumar amadi Moirangthem Sonika Devi Tolen Kun Kasar dagi Maitan Kaisang Bumbufen Elias Maira Kuman Haubam Marak Kaisam lekai dagi Khaidem Ras Lakshmi Devi amasung Khaidem Vidya Lakshmi Devi Haubam Marak Kaisam lekai dagi Kendra Vidyalaya Lampen Patta Tamliba Khaidem Hemochandra Singh Khabam Lamkhai dagi Tayanjam Herojit Sagolban Tera Tongbram lekai dagi Anita Konsam Kontha Khabam Makha lekai dagi Thodam Imo Chau Singh KP School dagi Phijam Sara amasung Loibi amasung Aroibada Kaira Wangkem Khongnang Makhong dagi Ajit Puthem hairiba mioi sing asina ahanba wahangi paukum tamak sumna thabirakiba mioi sing asini mamangi tangkak sangai quiz samga kunthra mari subada hangjakiba wahang sing ningsing minare paukum su khangminare kana na asumba paukum thabiraki haibadusu mathang khangminarabanina haujek tangkak sigi haibadi sangai quiz samga kunthra manga subagi wahang ani si mathang amuktang hangjarake ahanba wahangda Moirang Kangleirol da Sayon Taret ki wari ngasi su singthanari hairiba Sayon Taret mak
thawai amatana mathang sayon bani hai hairiba sayon taret makki nupa nupi pungba sing adugi maming kari karino wahang amukha na ningsing jage moirang kangleirol da sayon taret ki wari ngasi su singthanari hairiba sayon taret mak thawai amatana mathang sayon bani hai hairiba sayon taret makki nupa nupi pungba sing adugi maming kari karino Anisuba wahangda the Pacific Decadal Oscillation samna PDO hairiba sikarino masiga malemgi khwaidagi nong marang kaina taba mafamsingi marakta ama oiriba Northeast India da haukiba sahi kunthra muksida nong likna subaga mari leinariba si karamnano wahang amukha na ningsingjage the Pacific Decadal Oscillation samna PDO hairiba sikarino masiga malemgi khwaidagi nong marang kaina taba mafamsingi marakta ama oiriba Northeast India da haukiba sahi kunthra muksida nong likna subaga mari leinariba si karamnano Tangkaksigi wahangsing mathang hangjarabani wahangsing asi lagliba December gi tang 6 fawbagi manungda aikoi gi khutta paukum sungsoi soidana yohon birakani haibagi thajaba thamjari paukum thabiraknaba tongan ba pambaising mathang haijarake email gi kuthangda aikoi da paukum si thabirake hairagana sangaiquiz@gmail.com hairibasi da thabirak payagani aduga postcard ki kuthangda aikoi da paukum si yohon birake hairagana station director All India Radio Palace Compound Imphal 795001 hairibasi da postcard ki kuthangda paukum yohon birak payai aduga Facebook ki kuthangda inbox to birake hairagana aikoi gi official Facebook page All India Radio Imphal hairibasi da to birak payagani gathoram simak amadi atop thoram sing Akashvani Imphal gi official YouTube channel AIR Imphal asi da su taba phungbigani Adudi thoram tabiram libasing maru oina sangai quiz ta paukum thabirak lelong chajing mairan khongda leiba Laisangthem Bizen Carpentry Works ki proprietor Laisangthem Bizen ni sponsor toba prize asi phangnabagi lamjen yaubiriba mioi singi marakta khwaidagi khangningba adugumba wafam ama oiriba haukiba tha November thagi lucky winner kanana oire haibadu laukthoksarak lage mamangi tangkaksing da leptana saruk yaba amadi paukum amadagi taduna sumba mioi singi marakta lottery ochaduna khanjarba mamangi tha haibadi November thagi lucky winner adudi atai kana sunate Handakta nauna yaurakpa adugumba mioi ani khakni mioi ani maksi punna paukum tharakpana maram oiraga mioi ani mak asi sangai quiz khaukiba tha haibadi November thagi lucky winner oina khanjare mioi sing adudi haubam marak kaisam laikai dagi Khaidem Raslakshmi Devi amasung Khaidem Vidyalakshmi Devi congratulations Raslakshmi amadi Vidyalakshmi Isai gi saktak se amamam loina biraktuna Akashvani Imphal gi office tagi Laisangthem business sponsor toba prize asi lobirana ba haijari masiga loinana ngasigi damaktadi thoram tabiram libasing maru oina paukum thabiraktuna sangai quiz pu mapung phan biriba punamukpu amuka hanna thagat sabaga loinana khurumjari